Agasbani Imphal Wahengbam Rajesh na pau pajari. Bharat amasung Pakistan gi marakta nomai kapnaba lepnaba haina yanakre. Nai Delhi da Foreign Secretary Bikram Misrin hai Pakistan gi military operation gi Director General ngasi nungthil pung 3 minute 35 chatpa matamda Bharat ki military operation gi Director General da phone tawruppadagi leibak ani ngasi nungthil pung 5 dagi nongthak ising amasung kangphal da makal khudingmaki nomai kapnaba amasung military gi thabak thorom sing lepa haina yanaki. Mangnai military operation gi Director General sing lakliba ningtokaba numiki numit umbuda amuk hana wari sanagani. Nomai kapnaba lepigi matangda ngaksel mantraloy na pangthokpa pawgi mifam amada Commodore Raghu Rabi Nair na hai ngasi yanakiba waror du ngak na chatkani adumainamag Bharat Lanmi Navy amasung Air Force matam chupada sem saduna legani mangnai leibak asigi swartha amasung apunbagi saktam ngak na bagidamag matam leibak kibikta mikup nahom singna legani Sri Nair hai leibak asigi ngak senna bagidamag operation pangthoknaba matam punamakta sem saduna lei Operation Sindurgi matangda Sri Rabin hai Operation adu terrorism gi camp amasung Bharat ki mayokta chatharpa mafam sing khaktada chathakibani Indian Armed Forces na dharma gi oba mafam sing atamnana target tawkide Wing Commander Vyomika Singh na hai Pakistan leibak asigi tongan mafam singda kaihoruba tawduna attack chatharpadagi haukiba numit kharani asida Pakistan da amangata kaya thokiba ure makhoi gi nongthak amasung kangphal gi mafam kaya da amangata thokki Kendra ki Mapantora Mantri Dr. H. Jaishankar na hai Bharat amasung Pakistan gi marakta nomai kapnaba amasung military ki thabak thorom sing lepnaba yanare mangnai terrorism amasung masigi thabak thorom sing gi mayokta Bharat na sangtainaba tawroi haiba phirep adu chapchana lepli Bharat amasung Pakistan gi marakta nomai kapnaba lekhiba aduda United Nations ki Secretary General Antonio Guterres America gi Rashtrapati Donald Trump amasung America gi Uparashtrapati J.D. Vance na nungaiba phongdorokli Maragasda Pradhan Mantri Narendra Modi na sababati oiduna awang bataki mifam ama mahaki yumda pangthokli mifam aduda ngaksel Mantri Rajnath Singh Mapantoram Mantri Dr. S. Jaishankar National Security Advisor Ajit Doval Foreign Secretary Bikram Misri Chief of Defence Staff General Anil Chauhan Navy Air Force amasung Lanmigi makok sing charuk yari Leibak asida amato abigi wakalot utnabagidamak Rajapal Ajay Kumar Bhavalana sababati oiduna Imphal gi Raj Bhavan da mifam ama pangthokre mifam aduda BJP Indian National Congress Aam Admi Party Bahujan Samaj Party CPI Marxist JDU NPP NPF amasung Republican Party of India atwale gi mutsing sharu yaki Mifam aduda leibak ki oiba singnarapa matamda rajniti dol singna khenaba leitana amatoina punbagi tangai phadaba panki mangnai Indian Armed Forces singbu sagatna bagidamak apunbagi kholaw yamnamak tangai phade ngasigi mifam aduda DGP Rajiv Singh Rajapal gi Secretary Suman Singh GOC 57 Mountain Division Major General SS Kartikaya amadi atei kya saruk yaki Thawal Multipurpose Project ki saruk ama oiriba Thawal Canal gi ising tharakpa lepkhibadagi Thawal Nongdangkong Ningombam Sabal Tongba amasung Moijingi Longmi singda kudong chadaba kaya marop mayoknare hairi Aikhoigi Thawal Paumin hai phok salamdaida isingi awaba mayoknabadagi phok sing manglaga haibagi mipaiba pokle maram aduna mari leinaba singna mieng changbinaba appeal tawrkli School Safety Program ki makhada nomagi oba jila thaki oja singi oba training program ngasi Ningthokong Higher Secondary School da pangthokre ZEO Bisnupur amasung Samagra Shiksha Manipur na sinba training program aduda Bisnupur jila da leba sarkar gi school singi oja singna saruk yaki All Manipur Trade Union Council M2 amasung All Manipur Government Employees Organization MGO gi JSC na pensioner sing amadi karmachari singi phambam thokpa thagi tolop atuba matamda pithok pinaba mari leinaba singi pungning chingsilakli Cherolamada JSC na hai sahi khudingi me tang 13 asibu Black Day haina pangthoktuna lakliba asi handak sahi gi onasum apung phana pangthokkani Raija gi Art and Culture Bibangna Sinduna CM Artist singi tengbang scheme gi sentang phangraba Theatre Union singi Festival of Art and Culture Expression gi manung chana ngasi Wangoi Dramatic Union na sanaba Sidayai Nadayai utkre Langthabal Kunjada laiba Kanglei Mime Repertory Theatre da Hayeng Theatre Institute ki Munai Draba Lamjing Maira utkani mamang thagi tarak toktagi haukiba festival asi tha asigi kumapan phawa chathagani All India Youth Federation Manipur State Council ki miwe ahum Tirupati da pangthokkodriba 13 suba All India Youth Federation ki jati thaki mifam da saruk yagani tha asigi 15 dagi 19 phawba pangthokkodba mifam asda Manipur ki hojik oriba wathoki matangda mute sing asina report kaya putokani hairi
Awang Lekin Thabi Football Ground Chathariba Ahanba Awang Lekin Thabi Football Tournament Lising Ani Kunmangagi ngasi sanakiba matching da BBA Mayang Imphal PCFC Chiangmai bu penalty da panjil amada Mari amada thoiduna semi final changkre atopa match amada HIFA Luang Samamna Four Brothers Loitambu panjil Mari amada thoiduna semi final changkre Pau loijare